mayambu ahanba maktada makhal mathel manipur full story collection na mayambu taramnok chabaga loinana ikok nona khurumjari ngasisu mayamgi ngihak pathanabagi damakta manipuri horror story amamuk puduna laksari horror story asigi mamingna ayekpa saktam wari asina hingliba amadi laikhitraba kanagumbi amataga marilina jadi aibana wakhalna sagatcharaga tabiriba singi ngaihak pathanabagi damakta semjaba warini haujik mayamda khudol tamjari manipuri horror story ayekpa saktam ayub ki matamni rajesh mahaki mallaba sembada paisa tumlaba cycle adu yamna wana thoduna khulgi labuk lomda lakli rajesh na cycle adu galonina lakli badu arapadagi miyoi sing uri matamadu da miyoi sing adu na hainari tawrisi yungune rajesh si laini mana khara ngalaklabadi khara sufagadabani thabak ama chapa matamda madani ngainagaduri busei asumna mayamdo amana amangang rajesh ta yengduna sainarakli rajesh hobe cycle adu thojulaklaga mayam singi cycle thamlibaduta insinduna thami aduga hobe mayam thabak suba hawribaduta changsilai matamaduda rajesh aduda amanamu kanoni rajesh thabakpu adu yamna thienglabadi kari thabak nonai khune sugaduribasibo adumna hairakpada rajesh na as yara tawribani ne yumda su leihoriba san mapi masado laknabada awaba magi masakni nakoigi natai manena tawraga leibadu marolama masa sei ngahakta pet naradana hojik su masa ngamde ri phawri aduna angang sing adugi kai kaino khara honaramlaga isi hobe mayam ga nangna ba mukchilak lipani pung taruk khara himbada ngairi pangtheng thingbrina na trida adom na hairakpada leiriba sing aduna hoida pung taruk ta hausi aina gibani adu khara thengtharabanina horen lupa kun manga di kakpa tare asom na hairaka mayamdo wa noi masigi matung mayamdo thabak asum sunaraklei thabak asum sorakpada amanamuk rajesh ta hairi adubu rajesh nahaki nupi apabi gi masi adu mahakti yamna ina khulle haina tai sangga pangaga si yam sawmale jeep car atang bugasi yam tungedra hai adubu laibak thibadi mokoi gini haidana masa amta leitidana hai aduga nupa adusu matomta pokpo oiramale hayeng mokoina laikhidraba matamda mokoi ki lanthum sampati mayam adu khunbinaba kana amta leitidana hai karigumba mokoina laikhidrabadi mokoi ke lanthum sing adu nakoida phangobadi yadi yabajani asomna hairakpada rajesh na kadai adugi wafamdo palluba yabja nateda kadaidagi aikhoiga sei nuksibiramoi khangba janati hoi manau nupi apabina naba kanda he pudi matieng tawri hoi nuksi chanana budi laminai haibapu makoigi lanthum singadu aikhoida olam bahaibasimati kharadi luna thokani makoigi nupa adugi makoigi pari samban leiri poneba machimunau lojendrabasu aduna adum laukiba tabani asumna amana amangang wari watai sanaduna makoina lorang suribado makha chathakri masigi matung nungthilgi matam oisallaklabada rajesh makoigi thabak suminari basing aduga loinana mayum lomda hanminarakle magi cycle aduda tongduna magi mayum jawna ba hannaraklibani rajeshu mayum jawrabada mahaki nupi apabi bu korakli matamaduta apabi ngamda saksang aduta chak thonguribani haiduna tholai maduda rajesh na haiba aida laklaga thongadabuda karino ne nang namo nasa ngamdi tumini hipa yadabro asum na hairakpada mahaki nupi apabina skaidawi haiki aisu khara fari arda thongamni bani pare ado nakoigi isi dubu amuktang kauba yararoidro ai simongonda wari matanage tawbani adum na hairakpada apabina kari abo haigadoribano asum na hairakpada rajesh na aikhoigi mamangi hingkhol matik asi koibesu ngamdre ai haira langphai khara chat adum taw leiri nang haira hingkhol thaban kai suba si jung ngamdre
ꯑꯗꯨꯅ ꯃꯁꯤ ꯈꯔ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥ ꯑꯁꯤꯗ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯃꯇꯪ ꯐꯝꯂꯁꯤꯔꯥꯅ ꯈꯜꯂꯤꯕ ꯑꯗꯨꯝꯕ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯁꯤ ꯈꯖꯤꯛꯇꯪꯗꯤ ꯂꯤꯈꯠꯀꯗ꯭ꯔꯥꯅ ꯈꯜꯂꯤꯕꯅꯤꯅ ꯑꯩꯁꯤ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯂꯤꯕ ꯔꯥꯖꯦꯁꯀꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯄꯥꯕꯤꯁꯨ ꯍꯔꯥꯎ ꯍꯔꯥꯎꯖꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯈꯜꯂꯒ ꯂꯩꯔꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯕ ꯍꯤꯡꯈꯣꯜ ꯑꯗꯨ ꯃꯆꯦꯠ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯄꯥꯟ ꯗꯨꯀꯥꯟ ꯑꯃ ꯁꯥꯔꯒ ꯐꯝꯃꯅꯕ ꯍꯥꯏꯗꯨꯅ ꯋꯥ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯑꯄꯥꯕꯤꯅ ꯊꯣꯡ ꯊꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕ ꯑꯃꯗꯤ ꯀꯤꯁꯟ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯕꯦꯕꯦ ꯃꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯊꯣꯏꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯕ ꯅꯪꯁꯨ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯁꯨ ꯅꯠꯇ꯭ꯔꯦ ꯐꯅ ꯆꯥꯎꯔꯕꯅꯤ ꯏꯃꯥꯒꯤ ꯃꯁꯥ ꯉꯝꯗꯕꯁꯤ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯆꯥꯛ ꯏꯁꯤꯡꯒꯁꯤ ꯅꯪꯕꯨ ꯊꯣꯡꯗꯣꯛꯄ ꯌꯥꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯃꯄꯥꯕꯨꯡꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯣꯏꯕꯅ ꯄꯥꯕꯨꯡ ꯑꯩ ꯑꯦꯛꯖꯥꯝ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯁꯨꯝ ꯇꯧꯕꯅꯤꯗ ꯑꯩꯗꯤ ꯏꯃꯥꯅ ꯆꯥꯛ ꯊꯣꯡꯉꯦ ꯍꯥꯏꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗꯦ ꯑꯩꯗꯤ ꯀꯣꯡꯒꯥꯡ ꯇꯧꯕꯗꯨꯗ ꯕꯕꯥ ꯀꯔꯛꯂꯒ ꯕꯕꯥꯅ ꯇꯧꯔꯤꯕꯣꯏ ꯅꯤꯡꯉꯨꯔꯦ ꯀꯤꯁꯟꯒ ꯕꯦꯕꯤꯒꯅꯁꯨ ꯃꯣꯏꯅ ꯇꯞꯂꯤ ꯊꯣꯡꯅꯦꯗꯅ ꯍꯥꯏꯈꯤꯕꯗꯨꯗ ꯃꯈꯣꯏ ꯑꯣꯏꯔꯕꯩꯁꯨ ꯅꯤꯡꯉꯨꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ ꯐꯔꯦ ꯑꯗꯣ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯃꯈꯣꯏ ꯆꯥꯛ ꯏꯁꯤꯡ ꯆꯥꯕꯗꯨ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯔꯥꯖꯦꯁꯇꯤ ꯃꯍꯧꯁꯥ ꯂꯧꯕꯨꯛꯇ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯊꯣꯏꯕ ꯀꯤꯁꯟ ꯕꯦꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯇꯨꯏꯁꯟ ꯇꯧꯕ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯤ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯄꯥꯕꯤ ꯃꯇꯣꯝꯇꯅꯤ ꯑꯁꯨꯝꯅ ꯑꯄꯥꯕꯤꯅ ꯃꯇꯣꯝꯇ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯒ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕꯒ ꯇꯨꯝꯅꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛ ꯎꯔꯣꯟ ꯁꯥꯔꯣꯟ ꯇꯨꯝꯊꯔꯨꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯄꯨꯡꯀꯥ ꯀꯥꯅ ꯃꯨꯔꯕ ꯃꯃꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯃꯨ ꯃꯨꯁꯜꯂꯒ ꯃꯩꯈꯨ ꯑꯃꯨꯕꯅ ꯕꯪ ꯀꯥꯕ ꯃꯐꯤ ꯃꯔꯣꯟꯁꯤꯡ ꯑꯗꯨꯅ ꯃꯇꯠ ꯇꯠꯂꯒ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯑꯉꯥꯡ 4-5 ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯕꯒꯨꯝ ꯑꯄꯥꯕꯤꯅ ꯎꯔꯛꯄꯗꯒꯤ ꯑꯄꯥꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ ꯃꯍꯥꯛꯅ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯕ ꯃꯇꯝꯅꯤ ꯑꯄꯥꯕꯤꯅ ꯈꯜꯂꯤ ꯑꯁ ꯃꯪ ꯑꯣꯏꯔ ꯃꯥꯜꯂꯤꯅꯤ ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯨꯔ ꯃꯥꯜꯂꯦꯗꯅ ꯏꯁꯥꯒ ꯏꯁꯥ ꯉꯝꯗꯕꯒ ꯁꯨꯝ ꯇꯨꯝꯁꯤꯟꯕꯁꯤ ꯑꯅꯥ ꯂꯣꯏꯅꯕꯅꯤ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯄꯥꯕꯤ ꯃꯈꯣꯏꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯕꯜ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯒꯦ ꯈꯔꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯌꯨꯝ ꯂꯩꯔꯗꯤ ꯑꯃꯨꯛꯀ ꯊꯣꯛꯄꯤꯔꯛꯑꯣ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯑꯄꯥꯕꯤ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯌꯨꯝꯁꯤ ꯑꯄꯥꯕꯤꯒꯤ ꯃꯌꯨꯝ ꯑꯣꯏꯕꯤꯔꯕ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯍꯣꯏ ꯃꯥꯅꯤ ꯀꯔꯤ ꯑꯣꯏꯔꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯤꯄꯥ ꯑꯗꯨꯅ ꯁꯨꯝꯗꯧꯕꯅꯤ ꯑꯩꯈꯣꯏꯁꯤ ꯅꯪꯒꯤ ꯅꯆꯦ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯎꯀꯜ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯛꯄꯅꯤ ꯁꯨꯝꯗꯧꯕꯅꯤ ꯃꯈꯣꯏꯗꯨ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯤ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯃꯇꯝ ꯈꯔ ꯃꯈꯣꯏꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯪꯕꯨ ꯂꯥꯛꯅꯅꯕ ꯍꯥꯏꯔꯛꯂꯤ ꯌꯥꯔꯒꯗꯤ ꯉꯁꯤ ꯍꯌꯦꯡ ꯑꯁꯤꯗ ꯂꯥꯛꯄꯤꯅꯕ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯔꯨꯕ ꯋꯥꯐꯝ ꯈꯔꯁꯨ ꯇꯥꯟꯅꯒꯗꯕ ꯂꯩ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯄꯥꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯈꯣꯏ ꯅꯤꯄꯥ ꯑꯍꯨꯝ ꯑꯗꯣ ꯆꯠꯈ꯭ꯔꯤꯕꯁꯤꯡ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯄꯥꯕꯤ ꯂꯩꯍꯧꯏ ꯑꯗꯨꯒ ꯑꯁ ꯍꯛꯆꯥꯡꯅꯒ ꯍꯛꯆꯥꯡ ꯉꯝꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯏꯆꯦꯗꯨꯅ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯔꯤꯕꯖꯥꯠꯅꯣ ꯇꯥꯃꯣ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ꯭ꯔꯥ ꯃꯥ ꯑꯣꯏꯅ ꯊꯥꯕ꯭ꯔꯥ ꯑꯃ ꯇꯧꯕ ꯍꯥꯏꯕꯗꯨꯅꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯤꯕꯅꯤꯅ ꯁꯦꯕꯥ ꯁꯦꯕꯤꯁꯨꯈꯔ ꯇꯧꯒꯗꯕ ꯌꯥꯔꯣꯏꯅꯦ ꯇꯧꯔꯤꯁꯦ ꯏꯆꯦꯗꯨꯒꯤꯗꯤ ꯀꯃꯥꯏꯅ ꯃꯥꯅ ꯁꯦꯕꯥ ꯇꯧꯔꯨꯅꯤ ꯋꯥꯈꯜ ꯈꯟꯅ ꯂꯩꯔꯤꯉꯩ ꯊꯣꯏꯕ ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯆꯥꯅꯤꯄꯥ 2 ꯃꯆꯥꯅꯨꯄꯤ 1 ꯃꯈꯣꯏ ꯑꯍꯨꯝꯗꯣ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯏꯃꯨꯡꯗꯣ ꯌꯥ ꯂꯥꯡꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯔꯥꯖꯦꯁ ꯂꯧꯕꯨꯛꯂꯣꯝꯗꯒꯤ ꯀꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯔꯥꯖꯦꯁꯇ ꯉꯁꯥꯏ ꯅꯤꯄꯥ 3 ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯦꯁꯅ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯑꯩ ꯆꯠꯂꯒꯅꯦ ꯀꯃꯥꯏ ꯇꯧꯕꯅꯣꯗꯣ ꯍꯪꯂꯨꯈꯤꯒꯦ ꯅꯈꯣꯏ ꯅꯃꯥꯅ ꯆꯥ ꯐꯖꯅ ꯅꯤꯡꯊꯤꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯑꯣꯏꯅ ꯆꯠꯂꯒꯦ ꯊꯕꯛ ꯃꯇꯥꯁꯤꯒ ꯆꯤꯟꯕꯅꯦ ꯑꯩꯗꯤꯅꯦ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ
ꯆꯠꯂꯨꯗ꯭ꯔꯒꯅꯅꯦ ꯃꯈꯣꯏꯅ ꯇꯧꯕꯤꯈꯤꯕ ꯃꯌꯥꯝꯗꯣ ꯇꯧꯕꯤꯃꯟ ꯈꯪꯗꯦ ꯍꯥꯏꯗꯅ ꯋꯥꯔꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯍꯌꯦꯡ ꯉꯥꯏꯍꯥꯛ ꯌꯧꯊꯣꯛꯂꯨꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯇꯧꯅꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯔꯥꯖꯦꯁꯇꯨ ꯑꯄꯥꯕꯤꯒꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯏ꯫ ꯑꯗꯨꯝꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗꯉꯔꯥꯡ ꯂꯥꯛꯂꯝꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯣ ꯑꯃꯨꯛ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ "ꯀꯅꯥ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ? ꯀꯔꯤꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯅꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯅ "ꯁꯨꯝꯗꯧꯕꯅꯤ, ꯑꯄꯥꯕꯤꯒꯤ ꯌꯨꯝ ꯑꯣꯏꯕꯤꯔꯦꯀꯣ? ꯉꯔꯥꯡ ꯑꯄꯥꯕꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯁꯨꯝꯗꯧꯕꯅꯤ, ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯄꯥꯕꯤꯒꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯎꯀꯜ ꯂꯩꯈꯤꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯤꯅꯅꯕ ꯅꯈꯣꯏꯕꯨ ꯀꯧꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯁꯣꯁꯨ ꯅꯈꯣꯏꯗ ꯁꯤꯟꯅꯔꯛꯀꯗꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯎꯔꯕ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯌꯨꯝ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯖꯃꯥꯟꯕꯤ ꯃꯁꯥꯃꯛ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯎꯀꯜ ꯃꯈꯣꯏ ꯑꯅꯤꯅ ꯑꯄꯥꯕꯤꯒꯤ ꯃꯤꯡꯗ ꯄꯥꯜꯂꯝꯂꯦ꯫ ꯑꯗꯨꯅ ꯌꯨꯝ ꯑꯗꯨ ꯁꯦꯟꯅꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁꯇꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ꯫ ꯑꯄꯥꯕꯤꯒꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗꯤ ꯀꯣꯅꯨꯡꯒꯨꯝꯅ ꯐꯖꯔꯤꯕꯅꯤ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯌꯥꯝꯂꯕ ꯄ꯭ꯔꯣꯄꯔꯇꯤ ꯑꯗꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ, ꯃꯈꯣꯏꯒꯤ ꯆꯥꯔꯣꯟ ꯁꯨꯔꯣꯟꯅ ꯐꯥꯎꯕꯗ ꯀꯥꯏꯗꯨꯅ ꯆꯥꯕꯗ ꯂꯣꯏꯔꯔꯣꯏꯗꯕ ꯃꯈꯣꯏꯒꯤ ꯄ꯭ꯔꯣꯄꯔꯇꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯕꯨ ꯑꯋꯣꯏꯕꯃꯛꯀꯤ ꯆꯨꯝꯂꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯦꯅ ꯃꯈꯣꯏꯗ ꯂꯛꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯊꯥꯖꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯅꯗꯤ ꯃꯈꯣꯏꯗ ꯐꯥꯒꯤ ꯇꯧꯔꯛꯀꯗꯕ ꯃꯥꯟꯗꯦ ꯈꯜꯂꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯌꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯦ꯫ ꯑꯄꯥꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯑꯋꯣꯏꯕꯃꯛꯀꯤꯁꯨ ꯃꯤ ꯈꯔ ꯇꯤꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯧꯗꯨꯅ ꯑꯄꯥꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁꯁꯨ ꯂꯥꯛꯂꯕꯅꯤꯅ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯀꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯧ ꯃꯉꯝꯗꯣ ꯄꯨꯟꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯄꯥꯕꯤ ꯑꯃꯗꯤ ꯔꯥꯖꯦꯁ, ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯀꯜ ꯃꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯃꯗꯤ ꯌꯨꯝ ꯑꯗꯣ ꯃꯈꯣꯏꯗ ꯁꯤꯟꯅꯔꯝꯂꯕꯅꯤꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨꯗ ꯀꯩꯗꯧꯉꯩꯗꯒꯤ ꯂꯩꯕ ꯍꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯋꯥ ꯇꯥꯅꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ꯫ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯐꯖꯕꯇ ꯅꯠꯇꯅ ꯌꯨꯝ ꯑꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯆꯥꯎꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛꯇ ꯐꯖ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯃꯆꯥꯁꯤꯡ ꯍꯧꯔꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯐꯖꯔꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒ ꯐꯖ ꯐꯖꯔꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯁꯤ ꯌꯦꯡꯂꯨꯕꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯊꯣꯏꯕ, ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯤꯡ ꯑꯗꯨꯒꯤ ꯂꯝꯍꯥꯡ ꯂꯝꯄꯥꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤ꯫ ꯃꯗꯨ ꯎꯕꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯁꯨ ꯍꯔꯥꯎꯖꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯄꯥꯕꯤꯗ ꯍꯥꯏꯔꯤ, "ꯑꯄꯥꯕꯤ, ꯅꯈꯣꯏꯒꯤ ꯏꯆꯦꯁꯤ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯐꯕ ꯖꯥꯠꯅꯤꯗ꯫ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ, ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯪꯒꯤ ꯃꯤꯡꯗ ꯄꯥꯟꯁꯤꯟꯕꯤꯔꯝꯂꯤꯕ ꯑꯁꯤ ꯃꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤꯀꯣ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅꯁꯨ "ꯍꯣꯏ ꯆꯨꯝꯃꯦ, ꯑꯗꯣ ꯑꯩꯗꯤ ꯌꯨꯝ ꯑꯆꯧꯕꯗ ꯂꯩꯕꯁꯦ ꯁꯨꯝ ꯂꯩꯔꯛꯈꯤꯗꯕꯒꯤꯔ ꯀꯩꯅꯣ ꯏꯍꯩ ꯍꯩꯅꯗꯦꯗ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ "ꯍꯦꯔꯥ, ꯁꯨꯝ ꯂꯩꯔꯒ ꯍꯩꯅꯔꯛꯆꯅꯤ꯫ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯁꯦꯟꯁꯨ ꯈꯔ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯅꯁꯥ ꯉꯝꯗ꯭ꯔꯤꯕꯗꯣ ꯑꯃꯨꯛꯇꯪ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯌꯦꯡꯊꯣꯛꯁꯤ꯫ ꯅꯈꯣꯏꯒꯤ ꯅꯆꯦꯅ ꯑꯩꯈꯣꯏꯗ ꯄꯤꯔꯝꯂꯤꯕ ꯕꯦꯡꯀꯤ ꯄꯩꯁꯥꯁꯤꯡ ꯑꯃꯗꯤ ꯂꯟ ꯊꯨꯝꯁꯤꯡ ꯃꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯕ ꯂꯣꯏꯒꯗꯧꯔꯤꯕꯅꯣ? ꯑꯩꯈꯣꯏꯅ ꯁꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎ ꯀꯥꯏꯗꯅ ꯆꯥꯕ ꯂꯣꯏꯔꯔꯣꯏ ꯋꯥꯅꯤ." ꯑꯗꯨꯝꯅ ꯃꯈꯣꯏꯗꯣ ꯅꯣꯛ ꯅꯣꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯤ ꯅꯨꯃꯤꯠ 4-5ꯅꯤ ꯁꯨꯖꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯕꯦꯕꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯒꯤ ꯃꯅꯥꯀꯣꯡꯗ ꯑꯉꯥꯡ ꯈꯔꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕ ꯑꯗꯨꯗ ꯕꯦꯕꯤꯅ "ꯀꯅꯥ ꯀꯅꯥꯒꯤ ꯑꯉꯥꯡꯁꯤꯡꯅꯣꯅꯦ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯕꯦꯕꯤ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ
ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣꯅꯦ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯕꯦꯕꯦꯗꯣ ꯑꯁꯨꯝ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯕꯦꯕꯦ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ "ꯍꯦ, ꯅꯈꯣꯏꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯕꯦꯕꯦꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ "ꯑꯦ, ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯟꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯦꯁꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯇꯥꯟꯅꯈꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯃꯈꯩ ꯕꯦꯕꯦꯁꯨ ꯆꯦꯜꯂꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯞꯄꯒꯅ ꯕꯦꯕꯦꯁꯨ ꯂꯦꯞꯄꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯣꯝꯗ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯁ, ꯑꯄꯥꯕꯤ, ꯊꯣꯏꯕ ꯑꯃꯗꯤ ꯀꯤꯁꯟ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯊꯪ ꯇꯥꯟꯅꯔꯛꯄ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯍꯧꯒꯠꯅꯔꯛꯏ꯫ ꯑꯗꯨꯒꯗꯤ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ ꯕꯦꯕꯦ ꯑꯗꯣ ꯂꯩꯔꯝꯗ꯭ꯔꯦ꯫ ꯕꯦꯕꯦ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅ ꯍꯥꯏꯗꯨꯅ ꯕꯦꯕꯦꯕꯨ ꯀꯧꯔꯒ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯐꯅ ꯀꯟꯅ ꯀꯧꯗꯨꯅ ꯊꯤꯔꯛꯂꯕꯁꯨ ꯕꯦꯕꯦꯅ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯦ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯌꯨꯝ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥ ꯑꯗꯨꯕꯨ ꯐꯪꯃꯜꯂꯛꯇꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯝꯃꯤ꯫ ꯌꯨꯝꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗꯁꯨ ꯊꯣꯡ ꯑꯗꯨꯗꯤ ꯑꯗꯨꯃꯛ ꯂꯣꯜꯂꯝꯃꯤ꯫ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯉꯥꯡꯗꯣ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤ ꯇꯥꯛꯄꯅꯤ꯫ ꯆꯥꯎꯔꯕ ꯌꯨꯝꯁꯤꯡ ꯑꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯕꯦꯕꯦꯗꯣ ꯀꯥ ꯑꯃꯒꯤ ꯎꯄꯨ ꯑꯃꯟꯕ ꯑꯃꯒꯤ ꯀꯥꯆꯤꯟꯗ ꯇꯥꯁꯤꯟꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯈꯤ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯒ ꯁꯥꯟꯅꯔꯒ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯑꯗꯨꯗ ꯕꯦꯕꯦꯒꯤ ꯃꯄꯥ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯕꯨꯡ ꯑꯍꯟ ꯊꯣꯏꯕ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯀꯔꯤꯅꯣ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯦ? ꯍꯥ? ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯆꯟ?" ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯍꯪꯂꯨꯕꯗ ꯕꯦꯕꯦꯅ "ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯁꯥꯟꯅꯔꯝꯂꯤꯕꯅꯤ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯅ "ꯀꯔꯤ? ꯀꯗꯥꯏꯗꯒꯤ ꯅꯃꯥꯟꯅꯕ? ꯍꯥ? ꯁ꯭ꯋꯥꯏꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯃꯥꯟꯅꯕꯅꯣꯕ? ꯂꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯕꯦꯕꯦꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯕꯦꯕꯦꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯕꯦꯕꯦ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯤꯛꯂꯛꯈꯤ꯫ ꯅꯤꯛꯄꯗ ꯅꯠꯇꯅ ꯀꯥ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯅꯝꯊꯤꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯠꯊ ꯄꯨꯝꯊꯔꯕꯒꯤ ꯃꯅꯝꯒꯨꯝꯕ ꯑꯃꯁꯨ ꯅꯝꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ, ꯀꯥꯁꯤꯗꯤ ꯃꯤ ꯆꯪꯒꯗꯕ ꯀꯥ ꯑꯣꯏꯔ ꯃꯥꯜꯂꯦ, ꯊꯣꯛꯑꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁꯅ ꯃꯇꯨꯡ ꯊꯪꯗꯨꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯗꯣ ꯃꯃꯥꯡꯗ ꯍꯣꯏꯗꯣꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯪꯒꯜꯗ ꯀꯔꯤꯅꯣ ꯑꯃꯅ ꯗꯪ ꯂꯥꯎꯅ ꯊꯦꯡꯂꯛꯄꯗꯒꯤ ꯔꯥꯖꯦꯁ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯂꯣꯝꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯛꯂꯥꯡꯗ ꯉꯥꯔꯒ ꯊꯝꯕ ꯆꯩ ꯑꯃ ꯇꯨꯔꯛꯄ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯗꯨꯗ ꯔꯥꯖꯦꯁꯅ "ꯀꯔꯤꯅꯣꯅꯦ? ꯆꯩ ꯑꯁꯤꯗꯤ ꯀꯅꯥꯝꯇꯅ ꯊꯦꯡꯂꯨꯕꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯇꯨꯔꯛꯂꯤꯕ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯆꯩ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯉꯥꯛꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯔꯤꯅꯣ ꯑꯃ ꯊꯦꯡꯅꯔꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯒꯤ ꯃꯆꯦꯠ ꯈꯔ ꯍꯥꯏꯒꯠꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤꯕꯗꯨ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ "ꯀꯔꯤꯅꯣꯅꯦ ꯃꯅꯨꯡꯗ ꯆꯦ ꯑꯃ ꯅꯞꯁꯜꯂꯒ ꯃꯊꯛꯁꯤꯗ ꯔꯪ ꯇꯩꯁꯟꯕꯗꯧꯅ ꯇꯧꯔ ꯁꯦꯀꯠꯂꯒ ꯂꯩꯔꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯍꯦꯟꯇꯣꯔꯛꯂꯤꯕ ꯃꯆꯦꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯖꯦꯔꯦ ꯆꯤꯡꯊꯣꯛꯂꯨꯕꯗꯗꯤ ꯃꯅꯨꯡꯗ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯃ ꯂꯩꯔꯝꯂꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯔꯥꯖꯦꯁꯅ "ꯀꯔꯤꯅꯣ ꯁꯤꯗꯤ? ꯀꯅꯥꯒꯤ ꯁꯛꯇꯝꯅꯣ ꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯔꯥꯖꯦꯁꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ "ꯍꯩꯃꯥ, ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯁꯛꯇꯝꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ "ꯑꯣ, ꯅꯣꯏꯒꯤ ꯏꯆꯦ ꯑꯣꯏꯔꯦ? ꯀꯩꯅꯣ, ꯅꯣꯏꯒꯤ ꯏꯆꯦꯗꯤ ꯌꯥꯝ ꯅꯣꯏꯕꯗꯥꯏꯅꯦ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯀꯤ ꯅꯨꯄꯤ ꯑꯄꯥꯕꯤꯅ "ꯁꯤꯅ ꯃꯍꯥꯛꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯒꯤꯅꯤ. ꯌꯨꯝ ꯄꯥꯟꯈꯤꯕꯗꯒꯤꯅꯤ ꯃꯥꯅ ꯅꯣꯏꯈ꯭ꯔꯤꯗꯣ." "ꯑꯣ, ꯅꯣꯏ ꯏꯆꯦꯁꯤ ꯐꯗꯤ ꯑꯗꯨꯝ ꯐꯖꯕꯖꯥꯠꯅꯤꯗ. ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯑꯌꯦꯛꯄ ꯂꯥꯏ ꯑꯁꯤꯕꯨ ꯁꯨꯃꯥꯏꯅ ꯔꯪꯒ ꯇꯩꯁꯜꯂꯒ ꯊꯅꯝꯃꯤꯁꯤꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ "ꯈꯪꯗꯦꯁꯦ, ꯂꯥꯛꯑꯣꯁꯦ, ꯃꯥꯏ ꯂꯩꯖꯍꯧꯔꯅꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯟꯁꯤꯟꯈꯤꯕꯒ ꯐꯛꯂꯥꯡ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯑꯄꯥꯕꯤꯒꯤ ꯃꯆꯦ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯅꯣꯛꯂꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯑꯃꯨꯛ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯂꯣꯏꯅꯃꯛ ꯆꯪꯅꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ "ꯏꯍꯦ,
ꯑꯉꯥꯡꯗꯨꯗ ꯅꯪꯅ ꯑꯍꯤꯡꯗ ꯍꯧꯒꯠꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯗ ꯍꯦꯛ ꯍꯪꯍꯧꯗꯦꯗ ꯃꯔꯥꯡ ꯐꯣꯇꯣ ꯑꯃ ꯎꯔꯨꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯛ ꯉꯥꯎꯅꯈ꯭ꯔꯦꯗꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯃꯛ ꯇꯨꯝꯅꯈ꯭ꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯍꯧꯁꯥ ꯔꯥꯖꯦꯁꯇꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ri ꯌꯨꯝ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯌꯨꯝ ꯍꯤꯡꯈꯣꯜ ꯂꯩꯔꯤꯕ ꯁꯝꯄꯇꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯄꯥꯕꯤꯒꯤ ꯃꯃꯤꯡꯗ ꯄꯥꯔꯅꯕ ꯃꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯀꯜ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯝꯂꯕꯁꯨ ꯃꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯒꯗꯕ ꯋꯥꯠꯂꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯦ ꯆꯥꯡꯁꯤꯡ ꯑꯗꯣ ꯔꯥꯖꯦꯁꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁ꯭ꯀꯨꯜ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯔꯥꯖꯦꯁꯀꯤ ꯅꯨꯄꯤ ꯑꯄꯥꯕꯤꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯑꯄꯥꯕꯤꯒꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒ ꯊꯣꯏꯅ ꯍꯦꯟꯅ ꯂꯥꯞꯅꯕꯕꯨꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯊꯣꯛ ꯍꯦꯛ ꯆꯠꯄꯒꯗꯤ ꯌꯧꯕ ꯅꯠꯇꯦ ꯂꯥꯞꯂꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯇꯝꯈꯤꯕꯅ ꯊꯣꯏꯕ ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯒꯥꯔꯤ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯁꯨꯝ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯄꯗꯨ ꯃꯈꯣꯏꯅ ꯀꯌꯥ ꯄꯥꯝꯗꯕꯗꯒꯤ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯃꯇꯝ ꯈꯔ ꯃꯈꯣꯏꯅ ꯆꯍꯤꯒꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯊꯥꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯔꯕꯅꯤ ꯃꯗꯨꯒꯤ ꯍꯥꯏꯅꯕꯗꯨ ꯑꯗꯨꯁꯨ ꯔꯥꯖꯦꯁꯅ ꯆꯠꯇꯨꯅ ꯍꯥꯏꯅꯔꯨꯔꯤꯕꯅꯤ ꯑꯗꯨꯅ ꯔꯥꯖꯦꯁ ꯅꯣꯡ ꯍꯦꯛ ꯉꯥꯜꯂꯛꯄꯗꯒꯤ ꯊꯕꯛ ꯑꯃꯗ ꯑꯃꯨꯛ ꯆꯠ ꯁꯨꯡꯁꯪ ꯁꯪꯕ ꯅꯠꯇꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯁꯨ ꯔꯥꯖꯦꯁ ꯃꯆꯥꯁꯤꯡꯕꯨ ꯁ꯭ꯀꯨꯜꯗ ꯊꯤꯜꯂꯝꯃꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡ ꯎꯅꯒꯗꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯦ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤꯕꯁꯤ ꯑꯄꯥꯕꯤ ꯃꯇꯣꯝꯇ ꯉꯥꯏꯔꯦ ꯔꯥꯖꯦꯁꯇꯤ ꯄꯨꯡ 10-11 ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯛ ꯍꯜꯂꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯇꯤ ꯑꯣꯐꯤꯁ ꯆꯠꯄ ꯅꯠꯇꯦ ꯆꯨꯝꯅ ꯆꯦ ꯆꯥꯡ ꯇꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯧꯔꯕ꯭ꯔꯥ ꯌꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯆꯠꯄ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯗ ꯑꯄꯥꯕꯤ ꯃꯇꯣꯝꯇ ꯌꯨꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯅ ꯑꯉꯥꯡꯁꯤꯡꯒ ꯂꯣꯏꯅꯅ ꯁꯥꯟꯅꯔꯒ ꯂꯩꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯄꯥꯕꯤꯅ ꯀꯔꯤꯅꯣꯅꯦ ꯌꯨꯝ ꯑꯁꯤꯗꯕꯨ ꯃꯤ ꯑꯃꯅ ꯂꯥꯡꯕꯒꯤ ꯑꯉꯥꯡꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯄꯥꯕꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯀꯥ ꯑꯃꯗ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯀꯥ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯣ ꯁꯠ ꯍꯥꯡꯗꯣꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯔꯤꯕ ꯀꯥꯗꯣ ꯌꯥꯝꯅ ꯃꯣꯠꯁꯜꯂꯤ ꯃꯤꯔꯥꯡꯁꯨ ꯏꯊꯥꯡ ꯊꯥꯡꯂꯤ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯇꯦꯕꯜ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯣ ꯎꯐꯨꯜ ꯏꯊꯥꯡ ꯊꯥꯡꯕꯒꯨꯝ ꯇꯧꯔꯤ ꯑꯄꯥꯕꯤ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯀꯥꯁꯤꯡ ꯑꯗꯤ ꯁꯤꯖꯤꯟꯅꯗꯅ ꯁꯨꯝ ꯊꯝꯂꯕꯅꯤꯅ ꯂꯣꯏꯅꯃꯛ ꯃꯤꯔꯥꯡ ꯀꯥꯁꯟꯕ ꯎꯐꯨꯟ ꯀꯥꯁꯟꯕ ꯇꯧꯔꯦꯗꯅ ꯁꯤꯗꯤ ꯀꯅꯥꯝꯇꯅ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕ ꯃꯥꯜꯂꯦꯅꯤ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯉꯥꯡꯗꯨꯅ ꯁꯨꯝ ꯆꯪꯂꯛꯄꯗ ꯇꯦꯕꯜ ꯑꯃꯒꯤ ꯃꯊꯛꯇ ꯗꯥꯏꯔꯤ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯄꯥꯕꯤꯅ ꯎꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯄꯥꯕꯤꯅ ꯗꯥꯏꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯏꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯄꯥꯏꯈꯠꯂꯤ ꯑꯗꯨꯒ ꯈꯜꯂꯤ ꯍꯩꯃꯥ ꯗꯥꯏꯔꯤꯅꯤꯅꯦ ꯁꯤꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯗꯥꯏꯔꯤ ꯑꯗꯣ ꯍꯥꯡꯗꯣꯛꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯕꯒꯨꯝ ꯇꯧꯔꯛꯈꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯀꯥ ꯍꯧꯖꯤꯛꯀꯗ ꯏꯃꯣꯠ ꯃꯣꯠꯂꯝꯕ ꯏꯃꯝ ꯃꯝꯂꯝꯕ ꯀꯥꯗꯣ ꯄꯨꯡꯉꯥꯟ ꯉꯥꯟꯈ꯭ꯔꯤ ꯑꯗꯨꯒ ꯐꯖꯔꯕ ꯂꯩꯇꯦꯡ ꯀꯌꯥꯅ ꯀꯥ ꯑꯗꯨꯒꯤ ꯃꯐꯝ ꯆꯥꯅ ꯈꯤꯟꯗꯨꯅ ꯊꯝꯂꯤ ꯃꯗꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯑꯄꯥꯕꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤꯅ ꯅꯤꯡꯊꯤꯖꯔꯕ ꯂꯩꯔꯣꯡꯇꯅ ꯌꯣꯝꯂꯕ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯂꯒ ꯐꯖꯔꯕ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯊꯛꯇ ꯗꯥꯏꯔꯤ ꯏꯔꯤꯕꯗꯨ ꯑꯄꯥꯕꯤꯅ ꯍꯧꯖꯤꯛꯀꯗ ꯎꯔꯛꯂꯤ ꯇꯧꯔꯤꯕꯁꯤ ꯑꯄꯥꯕꯤ ꯃꯪꯍꯣꯏ ꯍꯥꯋꯣꯏ ꯏꯉꯛꯉꯛꯂꯤꯕꯅꯤ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯪꯂꯥꯟꯒꯤ ꯇꯥꯏꯕꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯕꯒꯨꯝ ꯂꯩꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯥ ꯑꯗꯣ ꯍꯧꯖꯤꯛꯀꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯝꯕ ꯇꯔꯨ ꯇꯅꯥꯜꯂꯝꯕꯗꯣ ꯈꯪꯍꯧꯗꯅ ꯂꯣꯏꯅꯃꯛ ꯃꯣꯠꯁꯤꯟꯈ꯭ꯔꯦ ꯏꯃꯝ ꯃꯝꯁꯤꯟꯈ꯭ꯔꯦ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯊꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯇꯦꯕꯜ ꯃꯊꯛꯇ ꯗꯥꯏꯔꯤ ꯏꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯈꯔ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯋꯥꯍꯩ ꯋꯥꯇꯥ ꯈꯔ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈ꯭ꯔꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ
ꯀꯗꯣꯝꯗꯒꯤ ꯆꯪꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯄꯥꯕꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯃꯇꯨꯡ ꯂꯣꯝꯗꯒꯤ ꯁꯠ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯛꯂꯒ ꯒꯝ ꯒꯝ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯇꯨꯡꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯑꯄꯥꯕꯤꯅ ꯎꯍꯧꯔꯤꯕꯁꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯥꯖ ꯃꯥꯟꯕꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯈꯤꯕꯗꯒꯤꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ ꯑꯄꯥꯕꯤꯔꯣꯝꯗ꯫ ꯑꯁꯨꯝꯅ ꯑꯄꯥꯕꯤꯔꯣꯝꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯄ ꯑꯗꯨꯗ ꯑꯄꯥꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯈ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯄꯥꯏ ꯃꯃꯤꯠ ꯄꯨꯝꯅꯃꯛ ꯏꯉꯧ ꯏꯉꯧ ꯉꯧꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯃꯨꯁꯤꯟ ꯃꯨꯟꯅ ꯏꯂꯥꯎ ꯂꯥꯎꯅ ꯆꯣꯡꯊꯣꯛꯀꯦ ꯃꯇꯥꯒꯨꯝ ꯈꯪꯄꯥꯡ ꯄꯥꯡꯂꯒ ꯌꯦꯡꯊꯣꯔꯛꯏ꯫ ꯃꯌꯥꯁꯤꯡ ꯑꯗꯨꯅ ꯏꯆꯧ ꯆꯧꯔꯒ ꯃꯨꯁꯤꯟ ꯃꯨꯁꯜꯂꯤ꯫ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯑꯄꯥꯕꯤꯗꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡ ꯍꯟꯗꯨꯅ ꯆꯣꯡꯊꯣꯛꯄꯗ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯒꯤ ꯊꯣꯡꯒꯤ ꯃꯄꯥꯟꯗ ꯄꯟꯗꯨꯅ ꯇꯨꯁꯟꯕꯗꯒꯤꯗꯤ ꯃꯍꯥꯛ ꯂꯨꯈꯝꯅ ꯂꯩꯃꯥꯏꯗ ꯌꯩꯕꯗꯒꯤ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯄꯥꯕꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯗꯥꯏꯔꯤ ꯑꯗꯨꯁꯨ ꯄꯥꯏꯔꯝꯃꯤ꯫ ꯗꯥꯏꯔꯤ ꯑꯗꯨ ꯄꯥꯏꯔꯝꯕꯗ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯑꯗꯣ ꯏꯂꯦꯡ ꯂꯦꯡꯕ ꯉꯝꯗꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯕꯗ ꯑꯄꯥꯕꯤꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯀꯩꯅꯣꯅꯦ, ꯌꯨꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤ, ꯑꯗꯨꯒ ꯑꯩꯕꯨ ꯀꯅꯥꯅ ꯑꯁꯨꯝꯅ ꯐꯥꯔꯤꯕꯖꯥꯠꯅꯣ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯃꯃꯥꯏ ꯈꯨꯝꯕ ꯀꯅꯥꯅꯣ ꯈꯪꯗꯕ ꯐꯤꯃꯨ ꯁꯦꯠꯄ ꯃꯈꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯒ ꯑꯄꯥꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯤ꯫ ꯃꯈꯨꯠꯇ ꯊꯧꯔꯕ ꯊꯥꯡ ꯁꯣꯔꯤ ꯑꯃꯁꯨ ꯄꯥꯏꯔꯤꯕꯅꯤ꯫ ꯃꯗꯨ ꯎꯕꯗ ꯑꯄꯥꯕꯤꯅ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯄꯥꯕꯤꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯊꯥꯡ ꯁꯣꯔꯤ ꯑꯊꯧꯕ ꯑꯃꯃꯝ ꯄꯥꯏꯔꯤꯕꯁꯤꯡ ꯑꯗꯨꯅ ꯂꯥꯡꯒꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯆꯪꯂꯛꯂꯤꯕ ꯑꯅꯤꯗꯣ ꯑꯃꯅ ꯅꯨꯄꯤꯅꯤ ꯑꯃꯅ ꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯂꯤ, ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯒꯤ ꯏꯔꯥꯟꯕꯨ ꯀꯔꯤꯅꯣ? ꯅꯈꯣꯏꯅ ꯌꯨꯝ ꯑꯁꯦ ꯊꯥꯗꯣꯛꯂꯒ ꯆꯠꯂꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯆꯠꯆꯈꯤꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯂꯩꯔꯤꯕ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯄꯥꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯊꯥꯡ ꯁꯣꯔꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯂꯦꯟꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯕꯨꯛ ꯃꯈꯣꯏ ꯂꯩꯔꯤꯕꯗꯨꯒꯤ ꯈꯔ ꯍꯟꯊꯔꯛꯂꯒ ꯖꯒꯥ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯐꯩꯅ ꯑꯣꯏꯔꯣꯝꯗꯒꯤ ꯌꯦꯠꯂꯣꯝꯗ ꯐꯩꯅ ꯂꯦꯜꯂꯛꯄ ꯑꯗꯨꯗ ꯑꯄꯥꯕꯤ ꯅꯥꯃꯟꯈ꯭ꯔꯕꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯑꯄꯥꯕꯤꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯅꯤꯄꯥ ꯑꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯄꯥꯕꯤꯒꯤ ꯃꯌꯥ ꯀꯥꯊꯣꯛꯂꯤꯕ ꯑꯗꯨꯗ ꯏ ꯃꯌꯥꯝ ꯑꯃ ꯖꯣꯔꯣ ꯖꯣꯔꯣ ꯍꯩꯊꯔꯛꯏ꯫ ꯇꯧꯔꯤꯕꯁꯤꯗ ꯑꯄꯥꯕꯤ ꯂꯣꯛ ꯀꯪꯈꯨ ꯈꯨꯗꯨꯅ ꯃꯁꯥ ꯍꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯕꯨꯛꯀꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯁꯨ ꯈꯥꯡꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯑꯄꯥꯕꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯒꯦ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯄꯥꯕꯤꯒꯤ ꯍꯧꯖꯤꯛ ꯊꯥꯡꯅ ꯂꯦꯟꯈꯥꯏꯈ꯭ꯔꯕ ꯍꯧꯖꯤꯛ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯐꯤꯃꯨ ꯁꯦꯠꯄ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯊꯤꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯒꯣꯔꯣ ꯒꯣꯔꯣ ꯈꯥꯏꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯊꯤꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯄꯥꯕꯤꯗꯤ ꯅꯥꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯋꯥꯟꯊꯕꯁꯨ ꯉꯝꯗꯦ, ꯋꯥꯟꯊꯒꯦ ꯇꯧꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤꯅ ꯑꯉꯛꯄ ꯑꯃ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗꯤ ꯑꯄꯥꯕꯤꯒꯤ ꯍꯧꯖꯤꯛ ꯂꯦꯟꯈꯥꯏꯈꯤꯕ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯃꯆꯥ ꯉꯧꯔꯣꯛ ꯉꯧꯕ ꯑꯃꯕꯨ ꯂꯧꯊꯣꯔꯛꯂꯤ꯫ ꯃꯗꯨ ꯎꯕꯗ ꯑꯄꯥꯕꯤꯗꯤ ꯀꯤꯃꯟꯈꯤꯕꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯃꯇꯝ ꯅꯠꯇ꯭ꯔꯤ꯫ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇꯒꯤ ꯂꯧꯊꯣꯔꯛꯂꯤꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯈꯠꯂꯛꯄ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯄꯥꯕꯤꯕꯨ ꯂꯥꯛꯇꯨꯅ ꯆꯤꯡꯈꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯑꯀꯣꯏꯕꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯔꯥꯖꯦꯁꯇ ꯌꯦꯡꯉꯒ ꯀꯟꯅ ꯂꯥꯎꯔꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ ꯀꯥ ꯑꯗꯨꯗ꯫ ꯃꯇꯝ ꯑꯗꯨ ꯔꯥꯖꯦꯁꯅ ꯑꯄꯥꯕꯤꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯗꯨꯅ ꯐꯥꯔꯤ꯫ ꯑꯗꯨꯒ ꯀꯣꯟꯁꯤꯜꯂꯒ ꯃꯔꯥꯏꯕꯛꯇ ꯁꯣꯔ ꯀꯥꯝꯊꯔꯒ, ꯍꯥꯏꯕꯗꯤ ꯃꯔꯥꯏꯕꯛ ꯂꯦꯝꯐꯨ ꯑꯗꯨꯗ ꯁꯣꯔ ꯀꯥꯝꯊꯔꯒ ꯁꯦ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯁꯤ ꯋꯥꯈꯜ ꯇꯧꯁꯤ, ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ? ꯑꯁꯨꯝꯅ ꯔꯥꯖꯦꯁꯅ ꯑꯄꯥꯕꯤꯕꯨ ꯐꯥꯊꯕꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯄꯥꯕꯤ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯍꯧꯖꯤꯛ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯃꯪ ꯑꯣꯏꯔꯦꯀꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯃꯃꯪꯗ ꯎꯈꯤꯕ ꯇꯥꯈꯤꯕꯁꯤꯡ ꯑꯗꯣ ꯔꯥꯖꯦꯁꯇ ꯄꯨꯝꯅꯃꯛ ꯇꯝꯂꯤ꯫ ꯃꯐꯝ ꯑꯗꯨ ꯇꯥꯔꯕꯗ ꯔꯥꯖꯦꯁꯅ ꯃꯪ ꯍꯥꯏꯁꯤꯗꯤꯅꯦ ꯃꯪꯅꯤ꯫ ꯐꯔꯦꯁꯦ, ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯍꯜꯂꯛꯂꯦꯗꯅ꯫ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯅꯪꯁꯤ ꯁꯣꯐꯥꯁꯤꯗ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯅꯁꯥꯒꯗꯣ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯡꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯒꯤꯗꯤ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕꯗꯒꯤ ꯅꯪ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤꯅꯤ꯫ ꯍꯧꯖꯤꯛꯇꯤ
ꯑꯩ ꯂꯥꯛꯑꯦꯗꯅ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯔꯥꯖꯦꯁꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯤ ꯉꯔꯥꯡ ꯑꯍꯤꯡ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯌꯨꯝ ꯍꯤꯡꯈꯣꯜ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯃꯤꯡꯗ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯂꯩꯒꯗꯕ ꯈꯔ ꯈꯛꯇꯃꯛ ꯉꯥꯏꯔꯕꯅꯤ ꯁꯣꯏ ꯑꯃ ꯋꯥꯠꯂꯤ ꯍꯥꯏꯔꯤꯕ ꯁꯣꯏꯗꯨꯕꯨ ꯍꯦꯛ ꯇꯧꯔꯕꯗꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯕꯅꯤ ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯟ ꯊꯨꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯐꯪꯕꯁꯤꯗ ꯀꯩꯗꯧꯕꯒꯤꯅꯣ ꯅꯪꯅ ꯍꯔꯥꯎꯗ꯭ꯔꯤꯕꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅ ꯈꯨꯝꯃꯤ ꯌꯨꯝ ꯑꯁꯦ ꯑꯩꯈꯣꯏꯗ ꯃꯣꯏꯅ ꯄꯤꯊꯣꯔꯛꯂꯤꯕꯁꯦ ꯑꯇꯩ ꯑꯃꯒꯤ ꯑꯣꯏꯔꯝꯂꯣꯏ ꯂꯩꯕ ꯉꯝꯃꯣꯏꯗꯕ ꯌꯨꯝꯅꯤ ꯈꯪꯕꯒꯤꯅꯤ ꯑꯩꯒꯤ ꯏꯆꯦ ꯊꯥꯖꯃꯥꯟꯕꯤꯒꯤ ꯅꯨꯄꯥ ꯎꯀꯜ ꯁꯥꯒꯩ ꯆꯥꯎꯔꯤꯕꯅꯤ ꯃꯍꯥꯛꯀꯤ ꯁꯥꯒꯩꯅꯗꯤ ꯑꯃꯠꯇ ꯂꯧꯁꯟꯗꯦ ꯑꯗꯨꯒ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯄꯤꯊꯣꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯊꯤꯗꯣꯛꯇꯕ ꯌꯥꯔꯣꯏ ꯍꯣꯏꯅꯦ ꯊꯤꯗꯣꯛꯂꯁꯦꯕ ꯑꯗꯣ ꯆꯥꯛꯁꯨ ꯆꯥꯎꯔꯁꯤꯂꯣ ꯊꯕꯛ ꯑꯃꯗ ꯑꯃꯨꯛ ꯆꯠꯄꯗꯅꯦ ꯆꯥꯛꯀ ꯂꯥꯝꯕꯅ ꯄꯨꯛꯁꯦ ꯊꯕꯠ ꯇꯠꯂꯕꯅꯤ ꯂꯥꯛꯑꯣꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯔꯥꯖꯦꯁꯅ ꯑꯄꯥꯕꯤꯕꯨ ꯊꯦꯝꯕꯤꯔꯗꯨꯅ ꯆꯥꯛꯁꯪꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯣ ꯍꯧꯖꯤꯟꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯨ ꯂꯣꯏꯅ ꯍꯜꯂꯛꯂꯕꯗ ꯔꯥꯖꯦꯁ ꯑꯄꯥꯕꯤ ꯊꯣꯏꯕ ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯈꯣꯏ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯖꯤꯟꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯃꯆꯥꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕꯗꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯑꯃꯅ ꯆꯠꯄꯒꯤ ꯗꯨꯡ ꯗꯨꯡ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯕꯅ ꯀꯔꯤꯅꯣꯅꯤ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯒꯤ ꯀꯤꯍꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣ ꯗꯨꯡ ꯂꯥꯎꯍꯜꯂꯒ ꯇꯧꯔꯤꯕꯁꯤꯅ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯣꯏꯕꯗꯣ ꯂꯥꯏꯔꯤꯛ ꯄꯥꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯣꯛꯊꯣꯛꯂꯒ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯣ ꯂꯣꯛ ꯑꯗꯨ ꯍꯥꯡꯂꯒ ꯇꯞꯅ ꯃꯄꯥꯟꯗ ꯌꯦꯡꯊꯣꯔꯛꯏ ꯑꯁꯨꯝꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯃꯅ ꯆꯠꯈ꯭ꯔꯤꯕꯗꯣ ꯊꯣꯏꯕꯅ ꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯅ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣꯅꯦ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯃꯇꯨꯡꯗ ꯑꯁꯨꯝ ꯏꯟꯅꯔꯛꯂꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯑꯃꯝꯕ ꯕꯂꯞ ꯊꯥꯟꯗꯕ ꯖꯒꯥ ꯑꯁꯨꯛꯄ ꯀꯥꯒꯤ ꯃꯔꯝ ꯑꯃꯗ ꯑꯁꯨꯝ ꯆꯪꯁꯤꯟꯈ꯭ꯔꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯗꯣ ꯏꯉꯛꯉꯛꯏ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯑꯃꯝꯕ ꯃꯔꯛꯇ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯑꯁꯤꯕꯣ ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯌꯨꯝ ꯑꯁꯤꯗ ꯉꯁꯥꯏ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯥꯛꯈꯤꯗꯕꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯊꯣꯏꯕꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯊꯣꯏꯕ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗ ꯊꯣꯏꯕ ꯏꯃꯥꯎ ꯍꯥꯏꯗꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯊꯣꯏꯕ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯃꯒ ꯃꯍꯥꯛꯀꯤ ꯀꯥꯔꯣꯝꯗ ꯆꯦꯟꯈꯤꯒꯦ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯍꯥꯛꯀꯤ ꯃꯈ꯭ꯋꯥꯡ ꯑꯗꯨꯗ ꯈꯪꯀꯣꯟ ꯀꯣꯜꯂꯒ ꯇꯨꯡꯂꯣꯝꯗ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯁꯤꯟꯈꯤ ꯊꯣꯏꯕ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯔꯥꯖꯦꯁ ꯑꯃꯗꯤ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯕ ꯑꯄꯥꯕꯤ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯤꯕ ꯀꯤꯁꯟ ꯑꯃꯗꯤ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯕꯦꯕꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯇꯥꯔꯗꯨꯅ ꯍꯧꯖꯤꯛ ꯊꯣꯏꯕꯅ ꯂꯥꯎꯈꯤꯕ ꯑꯗꯣꯝꯗ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯁꯤꯟꯅꯔꯛꯏ ꯑꯗꯨꯝꯅ ꯆꯦꯟꯁꯤꯟꯅꯔꯛꯄꯗ ꯊꯣꯏꯕꯗꯣ ꯂꯩꯃꯥꯏꯗ ꯋꯥꯈꯜ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯊꯣꯏꯕꯕꯨ ꯄꯝꯈꯠꯂꯗꯨꯅ ꯄꯔꯞ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯩ ꯏꯁꯤꯡ ꯈꯔ ꯄꯨꯔꯛꯎ ꯑꯉꯥꯡꯁꯦ ꯀꯩꯗꯧꯈ꯭ꯔꯃꯣ ꯈꯪꯗꯦ ꯑꯁꯨꯝꯅ ꯍꯥꯏꯕꯗꯒꯤ ꯑꯄꯥꯕꯤ ꯆꯥꯛꯁꯪꯂꯣꯝꯗ ꯄꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯏꯁꯤꯡ ꯈꯔ ꯀꯜꯂꯕ ꯃꯇꯨꯡꯗ ꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯕꯒꯤ ꯃꯀꯣꯛꯇ ꯏꯁꯤꯡ ꯄꯣꯞ ꯊꯥꯗꯨꯅ ꯒ꯭ꯌꯥꯟ ꯂꯥꯡꯅꯅꯕ ꯀꯟꯅ ꯍꯧꯗꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯕꯗꯣ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯊꯣꯏꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯊꯥꯖꯃꯥꯟꯕꯤꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯃꯥꯟꯕꯤꯅ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦꯕ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯗꯣ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯕ ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯀꯞꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯊꯣꯏꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯍꯟꯖꯤꯟ ꯑꯣꯟꯗꯨꯅ ꯊꯥꯖꯤꯟꯕꯗꯒꯤꯗꯤ ꯊꯣꯏꯕꯗꯣ ꯋꯥꯈꯜ ꯂꯥꯛꯂꯕꯒꯨꯝ ꯄꯥꯕꯨꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯅꯪ ꯋꯥꯈꯜ ꯂꯥꯛꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯏꯕꯅ ꯍꯣꯏ ꯂꯥꯛꯂꯦ ꯄꯥꯕꯨꯡ ꯑꯩꯅ ꯂꯥꯏꯔꯤꯛ ꯄꯥꯔꯒ ꯂꯩꯔꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯗꯨꯡ ꯆꯦꯟꯕꯒꯤ ꯃꯈꯣꯜ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯨꯝ ꯇꯥꯔꯛꯄꯗꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯕꯗ
ꯀꯅꯥꯅꯣ ꯅꯨꯄꯤ ꯑꯃ ꯑꯩꯒꯤ ꯏꯃꯥꯡꯗ ꯆꯠꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩꯅ ꯃꯇꯨꯡ ꯏꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯥꯟꯅꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯕꯨ ꯂꯥꯛꯇꯨꯅ ꯑꯃꯝ ꯃꯔꯛꯇ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯩ ꯀꯔꯥꯏꯗꯅꯣ ꯑꯃꯗ ꯀꯣꯛ ꯑꯁꯤꯅ ꯌꯩꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯑꯩ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝꯅ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯄꯗ ꯑꯄꯥꯕꯤꯅ ꯑꯩꯈꯣꯏ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯑꯩꯈꯣꯏ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯉꯥꯏꯈꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯅꯣꯡꯃ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔꯝꯕꯗꯨ ꯀꯔꯤꯃꯇ ꯇꯧꯗꯦ, ꯍꯟꯗꯛ ꯈꯛꯇꯅꯤ ꯇꯧꯔꯛꯂꯤꯕꯁꯤ꯫ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯂꯥꯏ ꯑꯃ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯆꯦꯅꯥ ꯁꯦꯠꯇꯣꯛꯂꯨꯕꯗꯨ ꯑꯗꯨꯗꯒꯤ ꯃꯥꯜꯂꯤ, ꯑꯗꯨꯅ ꯃꯗꯣ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯃꯗꯣ ꯔꯪ ꯇꯩꯁꯤꯟꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯄꯥꯕꯤꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯄꯨꯟꯅ ꯑꯣꯏꯅ ꯂꯩꯔꯁꯤ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯗ ꯃꯈꯣꯏ ꯄꯨꯟꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯊꯣꯛꯃꯤꯟꯅꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯃꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯂꯥꯡꯕꯒꯤ ꯃꯈꯣꯜꯁꯤꯡ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯔꯥꯖꯦꯁ, ꯑꯄꯥꯕꯤ, ꯊꯣꯏꯕ, ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯤ ꯃꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯃꯥꯅ ꯊꯣꯛꯄ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥꯕꯨꯡ ꯔꯥꯖꯦꯁꯇ ꯄꯥꯕꯨꯡ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ, ꯃꯁꯛꯇꯤ ꯑꯃꯠꯇ ꯎꯗꯦ, ꯑꯉꯥꯡꯁꯤꯡꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯄꯥꯕꯨꯡ ꯔꯥꯖꯦꯁꯇ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯀꯥꯟꯅꯔꯔꯣꯏ, ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯁꯦꯒꯥꯏꯔꯨꯕ ꯂꯥꯏ ꯌꯦꯛꯄ ꯁꯛꯇꯝ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯍꯧꯖꯤꯛꯃꯛ ꯑꯩꯈꯣꯏꯅ ꯀꯂꯔꯗꯣ ꯇꯩꯁꯤꯜꯂꯨꯗꯕ ꯌꯥꯔꯔꯣই꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯔꯥꯖꯦꯁ ꯐꯔꯞ ꯑꯌꯦꯛꯄ ꯂꯥꯏ ꯑꯃ ꯂꯩꯍꯧꯔꯤꯕ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯐꯔꯞ ꯆꯠꯈꯤ ꯀꯥ ꯑꯗꯨ ꯇꯝꯅ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯀꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯉꯔꯥꯡ ꯌꯦꯛꯇꯨꯅ ꯂꯩꯍꯧꯕ ꯁꯛꯇꯝ ꯑꯗꯣ ꯌꯦꯛꯂꯝꯗ꯭ꯔꯤ, ꯄꯨꯍꯥꯡ ꯍꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯅꯪ ꯂꯥꯎ, ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯌꯨ, ꯅꯪꯕꯨ ꯑꯩꯅ ꯃꯥꯏꯈꯨꯝ ꯍꯥꯏꯗꯣꯛꯂꯨꯕꯗꯒꯤ ꯊꯕꯛꯁꯤꯡ ꯑꯁꯦ ꯇꯧꯔꯛꯂꯤꯕꯅꯤ, ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯟꯒꯦ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯂꯥꯛꯂꯝꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯁꯦ ꯑꯩꯅ ꯃꯩ ꯊꯥꯗꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯔꯥꯖꯦꯁꯄꯨ ꯁꯛꯎꯗꯕ ꯁꯥꯎꯍꯨꯝ ꯑꯃꯅ ꯃꯍꯥꯛꯄꯨ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯄꯗ ꯀꯥ ꯑꯗꯨꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯒꯤ ꯐꯛꯂꯥꯡꯗ ꯐꯨꯖꯤꯟꯗꯨꯅ ꯃꯍꯥꯛ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤ꯫ ꯑꯗꯨꯒ ꯔꯥꯖꯦꯁꯅ ꯍꯧꯖꯤꯛ ꯆꯪꯂꯨꯔꯤꯕ ꯀꯥ ꯑꯗꯨꯁꯨ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯅ꯫ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗ ꯊꯣꯏꯕ, ꯀꯤꯁꯟ, ꯕꯦꯕꯦ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯈ꯭ꯔꯕꯅꯤ꯫ ꯔꯥꯖꯦꯁꯁꯨ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯔꯛꯂꯤꯕꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯣꯏꯅꯃꯛ ꯆꯦꯟꯊꯣꯛꯅꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯉꯥꯡꯁꯤꯡꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯁꯥꯟꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁꯅ ꯀꯥꯟꯅꯔꯔꯣꯏꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯒꯥꯔꯤ ꯃꯅꯨꯡ ꯑꯁꯤꯗ ꯑꯍꯤꯡ ꯂꯦꯛꯂꯁꯤ, ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯃꯥꯏꯕ ꯑꯃꯕꯨ ꯑꯩ ꯀꯧꯒꯦ, ꯍꯥꯏꯔꯤꯕ ꯃꯥꯏꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯈ꯭ꯔꯕ ꯃꯥꯏꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯄꯥꯟꯗ ꯑꯍꯤꯡ ꯂꯦꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯗꯤ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯈꯣꯟꯖꯦꯜꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯛꯅꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯇꯥꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯅꯣꯡꯉꯥꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯛꯄꯅ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯊꯣꯔꯛꯄꯒ ꯔꯥꯖꯦꯁ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨ ꯍꯥꯏꯗꯨꯅ ꯑꯄꯥꯕꯤꯗ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯀꯧꯕ ꯆꯠꯈ꯭ꯔꯤ꯫ ꯃꯝꯂꯤꯉꯩꯗꯒꯤ ꯆꯠꯈꯤꯕꯗꯨꯅ ꯅꯣꯡ ꯉꯥꯜꯂꯕ ꯃꯇꯨꯡ ꯄꯨꯡ 9 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯔꯥꯖꯦꯁ ꯑꯃꯥꯏꯕ ꯆꯟꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯦꯁꯀꯤ ꯅꯨꯄꯤ ꯑꯄꯥꯕꯤꯅ ꯉꯁꯥꯏꯅ ꯂꯥꯛꯄ ꯌꯥꯗꯕ꯭ꯔꯣ, ꯌꯨꯝ ꯑꯁꯤꯗꯅ ꯃꯔꯣꯜ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯉꯥꯏꯈꯣ ꯏꯕꯦꯝꯃ, ꯌꯨꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯑꯣꯟꯊꯣꯛꯅ ꯃꯄꯥꯡꯒꯜ ꯀꯟꯈ꯭ꯔꯦ, ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤ ꯑꯐꯕꯗꯤ ꯁꯨꯡꯑꯣꯏ ꯑꯣꯏꯔꯣꯏ꯫ ꯃꯁꯦ ꯃꯈꯣꯏꯅ ꯃꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯃꯁꯥꯅ ꯊꯨꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯐꯕ ꯇꯧꯅꯅꯕ ꯍꯣꯠꯅꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯐꯠꯇꯕꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯈꯤꯕꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯅ ꯀꯔꯤ ꯋꯥꯔꯤꯅꯣ, ꯌꯥꯝꯅ ꯊꯨꯅ ꯑꯩꯈꯣꯏꯗ ꯂꯤꯕꯤꯔꯣ ꯍꯥꯏꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯅ ꯋꯥꯔꯤ ꯑꯗꯣ ලිꯕ ꯍꯧꯔꯛꯏ꯫ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯊꯥꯖꯃꯥꯟꯕꯤ ꯑꯃꯗꯤ ꯎꯈꯜ ꯍꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯁꯦ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝꯅ ꯈꯨꯟꯕꯗ ꯅꯠꯇꯅ ꯃꯌꯥꯝꯅꯁꯨ ꯌꯥꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝ ꯍꯥꯏꯕꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ꯫ ꯃꯥꯁꯦ ꯂꯟ ꯊꯨꯝ ꯌꯥꯝꯅ ꯄꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯈꯪꯂꯦ꯫
ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯝꯅ ꯊꯣꯛꯂꯛꯈꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯠꯇ ꯎꯗꯕ ꯑꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯃꯃꯤꯠꯇ ꯃꯆꯥ ꯑꯃꯇꯪꯕꯨ ꯎꯖꯔꯕꯗꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯍꯣꯠꯅꯈꯤ꯫ ꯐꯅ ꯀꯟꯅ ꯍꯣꯠꯅꯔꯕ ꯐꯥꯎꯕꯗ ꯃꯥꯏ ꯄꯥꯛꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯅ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯐꯠꯇꯕ ꯅꯤꯌꯣꯝ ꯀꯌꯥ ꯇꯧꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯪꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯁꯦꯟ ꯊꯥꯗꯗꯨꯅ ꯃꯇꯝ ꯃꯥꯡꯅ ꯇꯧꯔꯕꯁꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯧꯈꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯀꯧꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯖꯔꯤꯕ ꯑꯉꯥꯡꯒꯤ ꯁꯛꯂꯣꯟꯁꯤꯡ ꯑꯗꯨ ꯂꯧꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯅꯪꯒꯤ ꯅꯆꯦ ꯑꯃꯗꯤ ꯅꯪꯒꯤ ꯅꯇꯩꯕꯨ ꯍꯥꯠꯅꯅꯕ ꯀꯌꯥꯔꯛ ꯍꯟꯅ ꯍꯣꯠꯅꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯊꯔꯛꯄꯅ ꯅꯪꯒꯤ ꯅꯆꯦ ꯑꯃꯗꯤ ꯅꯪꯒꯤ ꯅꯇꯩ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯑꯗꯨꯃꯛ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯅꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯅꯈꯣꯏꯅ ꯑꯃꯨꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯂꯧꯊꯣꯛꯂꯨꯕꯗꯒꯤꯗꯤ ꯃꯊꯤ ꯐꯣꯡꯂꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯅ ꯊꯋꯥꯏ ꯃꯤꯔꯦꯜ ꯐꯥꯖꯤꯜꯂꯤꯕ ꯑꯗꯨ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯀꯅꯥꯅ ꯃꯗꯨꯕꯨ ꯇꯧꯔꯝꯂꯤꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯍꯥꯏꯅꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯛꯅꯅꯕ ꯅꯈꯣꯏꯒꯤ ꯅꯆꯦ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯅꯇꯩꯅ ꯅꯥꯔꯤꯉꯩꯗ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯅꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅꯃꯛ ꯆꯠꯅꯈꯤꯕꯅꯤ, ꯃꯤꯁꯤ ꯃꯤꯅꯥ ꯐꯥꯎꯕ ꯌꯥꯎꯔꯛꯄꯗꯒꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯌꯨꯝ ꯑꯁꯦ ꯅꯈꯣꯏꯅ ꯑꯣꯏꯕ ꯐꯪꯖꯔꯤꯕꯁꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ, ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨ ꯑꯩꯅ ꯃꯣꯏꯒꯤ ꯃꯍꯟꯐꯝꯗ ꯂꯣꯏꯅꯃꯛ ꯍꯜꯍꯟꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯍꯜꯍꯟꯈ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏꯅ ꯂꯩꯕꯗ ꯀꯔꯤꯃꯠꯇ ꯀꯥꯏꯔꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯊꯕꯛ ꯑꯗꯨꯃꯛ ꯇꯧꯕꯤꯔꯣ ꯍꯥꯏꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯂꯥꯡꯕ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯐꯛꯂꯥꯡꯗ ꯌꯦꯛꯇꯨꯅ ꯂꯩꯍꯧꯔꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯅ ꯆꯟꯗꯨꯕꯨ ꯄꯨꯁꯤꯜꯂꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯟꯗꯨꯅꯁꯨ ꯈꯪꯂꯦ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯁꯤꯗ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯣ ꯆꯪꯗꯨꯅ ꯍꯦꯛ ꯂꯩꯔꯦ ꯍꯥꯏꯕꯁꯤ꯫ ꯃꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯌꯨꯝ ꯑꯁꯤꯗ ꯇꯝꯅꯔꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯐꯥꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯗꯣ ꯌꯦꯛꯂꯒ ꯃꯗꯨꯗ ꯆꯪꯍꯜꯂꯤꯕꯅꯤ꯫ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯅꯅꯕ ꯂꯥꯛꯈꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯗꯨꯅ ꯐꯠꯇꯕ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯀꯧꯔꯨꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯗꯣ ꯊꯥꯖꯃꯥꯟꯕꯤ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯁꯤꯌꯣꯝꯅꯨꯡꯗ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯕꯅꯤꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯌꯦꯛꯂꯤꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯁꯤꯌꯣꯝꯅꯨꯡ ꯑꯗꯨꯗ ꯆꯪꯂꯣ ꯍꯥꯏꯗꯨꯅ ꯆꯪꯍꯟꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ ꯑꯗꯨ ꯐꯥꯎꯕ ꯍꯟꯗꯕꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯇꯝꯅꯗꯨꯅ ꯃꯤꯁꯤ ꯃꯤꯅꯥ ꯀꯌꯥ ꯑꯃ ꯅꯪꯂꯛꯄꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯊꯪ ꯆꯠꯅꯈꯤꯕꯅꯤ꯫ ꯃꯇꯨꯡꯗ ꯅꯈꯣꯏ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯈꯣꯏꯗ ꯑꯃꯨꯛ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯨꯗ ꯔꯥꯖꯦꯁꯅ ꯑꯃꯥꯏꯕ ꯆꯟꯗꯨꯗ ꯀꯝꯗꯧꯅ ꯈꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ ꯅꯈꯣꯏꯗꯤ ꯎꯔꯝꯂꯣꯏ, ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯏꯃꯥꯡ ꯑꯁꯤꯗ ꯍꯥꯟꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯅꯈꯣꯏꯁꯨ ꯎꯅꯤꯡꯂꯕꯗꯤ ꯎꯕ ꯌꯥꯒꯅꯤ, ꯎꯒꯦꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯅ ꯑꯩꯈꯣꯏ ꯌꯦꯡꯕ ꯉꯝꯖꯔꯣꯏ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ ꯍꯥꯏꯕꯗꯨ ꯌꯥꯗ꯭ꯔꯤ, ꯍꯥꯏꯕꯗꯤ ꯎꯍꯟꯕꯤꯒꯦ ꯍꯥꯏꯕꯗꯣ ꯌꯥꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯌꯦꯡꯂꯁꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯒ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯍꯟꯐꯝꯗ ꯍꯟꯈꯤꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯗꯨꯗ ꯐꯥꯎꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯔꯣꯏꯗꯣꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯌꯦꯛꯂꯤꯕ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯑꯗꯨꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃ ꯀꯠꯇꯨꯅ ꯂꯥꯏ ꯇꯥꯏꯅꯕ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯗꯨꯗ ꯌꯦꯛꯇꯨꯅ ꯂꯩꯔꯤꯕ ꯊꯥꯖꯃꯥꯟꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯗ ꯊꯋꯥꯏ ꯀꯌꯥ ꯑꯃ ꯀꯧꯁꯤꯟꯗꯨꯅ ꯍꯥꯞꯆꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯝꯅꯔꯤꯕ ꯑꯀꯤ ꯑꯈꯪ ꯄꯤꯔꯤꯕꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯞꯆꯤꯜꯂꯕꯁꯨ ꯊꯋꯥꯏ ꯈꯔ ꯑꯃꯗꯤ ꯆꯪꯂꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ꯫ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯐꯅ ꯀꯟꯅ ꯆꯪꯂꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯆꯪꯂꯛꯎ ꯍꯥꯏꯕꯗꯣ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯆꯪꯂꯛꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯒꯦ,
ꯂꯦꯝꯍꯧꯔꯤꯕꯁꯤꯡ ꯑꯁꯤꯅ ꯀꯣꯟꯅ ꯇꯞꯅ ꯀꯔꯤꯅꯣ ꯈꯟꯅꯕ ꯍꯥꯏꯕꯗꯨꯅꯤ ꯈꯜꯂꯗꯨꯅ ꯍꯥꯟꯅ ꯆꯪꯂꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯣ ꯃꯍꯥꯛ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯥꯖꯦꯁꯇ ꯍꯥꯏꯔꯤ, ꯏꯕꯨꯡꯉꯣ, ꯑꯩꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯛꯂꯥꯡ ꯑꯁꯤꯗ ꯌꯦꯛꯇꯨꯅ ꯊꯝꯂꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯁꯛꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯨꯒꯥꯏꯗꯨꯅ ꯃꯨꯊꯠꯇꯨꯅ ꯃꯥꯡꯍꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯊꯣꯛꯂꯛꯂꯒꯅꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯆꯪꯈꯤꯕ ꯑꯃꯨꯛꯁꯨ ꯊꯣꯛꯂꯛꯄ ꯇꯧꯕ ꯌꯥꯕ ꯃꯐꯝ ꯑꯃ ꯂꯩꯕꯁꯤꯅ ꯃꯈꯣꯏꯅꯁꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯟꯗ꯭ꯔꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯇ꯭ꯔꯕꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯐꯛꯂꯥꯡ ꯑꯁꯤ ꯊꯨꯒꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯐꯛꯂꯥꯡ ꯑꯗꯣ ꯊꯨꯒꯥꯏꯔꯦ, ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯐꯣꯇꯣ ꯌꯦꯛꯂꯤꯕ ꯁꯛꯇꯝ ꯌꯦꯛꯂꯤꯕ ꯐꯛꯂꯥꯡ ꯑꯗꯣ꯫ ꯑꯁꯨꯝꯅ ꯔꯥꯖꯦꯁꯅ ꯃꯐꯝ ꯑꯗꯣ ꯊꯨꯒꯥꯏꯕ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯑꯗꯣ ꯏꯍꯣ-ꯍꯣꯅ ꯑꯁꯣꯝꯗꯁꯨ ꯀꯥ ꯑꯃ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗꯨꯅ, ꯀꯔꯤꯅꯣꯅꯦ, ꯑꯁꯣꯝꯗꯁꯨ ꯀꯥ ꯑꯃ ꯂꯩꯔꯦꯅꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯐꯛꯂꯥꯡ ꯑꯗꯣ ꯈꯔ ꯌꯥꯝꯅ ꯊꯨꯒꯥꯏꯔꯦ, ꯑꯗꯨꯒ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯥ ꯑꯗꯣ ꯄꯨꯝꯃꯝ ꯃꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯅ ꯉꯥꯜꯂꯕ ꯇꯣꯔꯆꯂꯥꯏꯠꯁꯤꯡ, ꯂꯦꯝꯞꯁꯤꯡ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄꯗꯗꯤ ꯁꯔꯨ ꯁꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯄꯨꯜꯗꯨꯅ ꯊꯝꯃꯒ ꯍꯥꯠꯈꯤꯕꯒꯤ ꯆꯧꯀ꯭ꯔꯤ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯆꯟꯗꯨ ꯍꯧꯖꯤꯛꯈꯛꯇ ꯋꯥꯈꯜ ꯂꯥꯛꯂꯦ꯫ ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯅꯈꯣꯏꯒꯤ ꯅꯆꯦ ꯊꯥꯖ ꯃꯥꯟꯕꯤ ꯑꯃꯗꯤ ꯅꯈꯣꯏꯒꯤ ꯅꯇꯩ ꯎꯀꯜ, ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯞꯅ ꯅꯠꯇꯦ꯫ ꯌꯨꯝ ꯑꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯇꯝꯅꯗꯨꯅ ꯂꯥꯛꯂꯕ ꯌꯨꯝ ꯑꯃꯅꯤ꯫ ꯌꯨꯝ ꯑꯁꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯈꯤꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯌꯨꯝ ꯑꯁꯤ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯌꯨꯝ ꯑꯁꯦ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡ ꯑꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯑꯇꯣꯞꯄ ꯊꯋꯥꯏ ꯂꯥꯛꯇꯅꯕ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯍꯟꯈꯤꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯨꯅ ꯃꯆꯥ ꯙꯥꯔ ꯐꯪꯖꯅꯕ ꯍꯣꯠꯅꯔꯕꯁꯨ ꯂꯥꯛꯂꯤꯕ ꯊꯋꯥꯏ ꯈꯨꯗꯤꯡꯃꯛ ꯌꯨꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯂꯤꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯀꯥ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅ ꯅꯪꯒꯤ ꯅꯆꯦ ꯊꯥꯖ ꯃꯥꯟꯕꯤ ꯑꯉꯥꯡ ꯑꯣꯏꯕ ꯉꯝꯗꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯤꯕꯅꯤ꯫ ꯇꯧꯕꯒꯤꯗꯤ ꯀꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ, ꯃꯁꯤꯒꯤ ꯃꯥꯏꯕꯁꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ, ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯍꯥꯏ, ꯇꯁꯦꯡꯅꯃꯛꯀꯤ ꯍꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯧꯁꯤꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯗꯣꯝꯅ ꯃꯊꯃꯣꯏꯗ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯈꯤꯗꯕ ꯇꯥꯔꯒꯗꯤ ꯐꯕ ꯀꯧꯕ ꯂꯩꯔꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯨ ꯁꯔꯥꯡꯁꯤꯡ ꯑꯁꯤꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯁꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ, ꯍꯣꯏ, ꯑꯗꯨꯃ ꯇꯧꯔꯁꯤ꯫ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯩ ꯏꯊꯟꯗꯅ ꯉꯝꯃꯣꯏ, ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯈꯔꯁꯨ ꯅꯦꯛꯁꯤ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯆꯟꯗꯨꯅ, ꯅꯪꯒꯤ ꯌꯨꯝꯒꯤ ꯊꯕꯛꯄꯨ ꯀꯅꯥꯗ ꯍꯥꯏꯒꯗꯧꯔꯤꯕꯅꯣ? ꯐꯤꯚꯝ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗ ꯋꯥꯊꯣꯛ ꯆꯥꯎꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯁꯔꯨ ꯁꯔꯥꯡ ꯑꯁꯤ ꯂꯧꯊꯣꯛꯇꯨꯅ ꯄꯣꯠꯂꯣꯏꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯔꯨ ꯁꯔꯥꯡ ꯑꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯁꯔꯨꯁꯤꯡ ꯑꯗꯣ ꯃꯊꯪ ꯈꯣꯝꯖꯤꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯖꯒꯥ ꯑꯃꯗ ꯁꯤꯡꯒꯪ ꯄꯩꯈꯠꯇꯨꯅ ꯄꯨꯂꯞ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯆꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯝꯇ ꯇꯧꯔꯛꯂꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡꯁꯨ ꯂꯣꯏꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯏꯪꯅ ꯆꯤꯛꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯑꯄꯥꯕꯤꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯍꯧꯔꯦ, ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯕꯗꯨꯗ꯫ ꯑꯃꯥꯏꯕ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯄ ꯑꯃꯗꯤ ꯑꯉꯥꯡ ꯀꯌꯥꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯁꯨ ꯇꯥꯕ ꯍꯧꯔꯛꯄꯗꯒꯤ ꯌꯨꯝ ꯑꯗꯣ ꯄꯨꯡꯂꯥꯡ ꯂꯥꯡꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯔꯥꯖꯦꯁ, ꯑꯄꯥꯕꯤ, ꯊꯣꯏꯕ, ꯀꯤꯁꯟ ꯑꯃꯗꯤ ꯕꯦꯕꯦ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯀꯔꯤꯅꯣ ꯌꯨꯝ ꯑꯁꯤꯗꯤ ꯐꯕ ꯀꯧꯕ ꯂꯩꯇꯦꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯑꯃꯥꯏꯕ ꯆꯟꯗꯨ ꯎꯕꯗ ꯔꯥꯖꯦꯁꯅ ꯑꯣꯖꯥꯅꯗꯤ ꯀꯩꯁꯨ ꯇꯧꯔꯛꯂꯣꯏ ꯍꯥꯏꯔꯒ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯆꯟꯗꯨꯅ, ꯑꯩꯁꯨ ꯃꯗꯨ ꯈꯪꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯆꯤꯊꯍꯧꯕ ꯊꯕꯛ ꯑꯃ ꯂꯩꯔꯤ, ꯑꯗꯨꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯉꯁꯤꯗꯒꯤꯅ ꯅꯣꯡ ꯉꯥꯟꯗ꯭ꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯇꯧꯍꯧꯒꯗꯕꯅꯤ꯫ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯔꯥꯖꯦꯁꯅ, ꯀꯔꯤ ꯊꯕꯛ ꯂꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯆꯟꯗꯨꯅ, ꯌꯨꯝ ꯑꯁꯤꯗ ꯃꯃꯥ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯝꯗ꯭ꯔꯦ꯫
aduna ngasai akhoi na thugai khraba phaglang adu jeklamaba maha ke saktam sing adu su singkup tana thugai raba matung da laison tinson tawtuna phumjin gadabani hauji akaiba mache sing adu ta maha ke thawai yauduna leiribani adumna hairakpada Rajesh amati amaiba chandu aduga Rajesh ki machanupa akhal thoiba makoi ohum tawduna yum adu da changaklei makhona yum adu gi manung da changlakpada lambi gi haibadi yum adu gi nakan da leiriba chawkri sing makhoi ka maikai tamna gerek launa chensil lakpa yum adu gi phaglang da thiliba photo sing kyau le mai da kelakpa kaya ma tawraklei malana tana kanago miyoi khrana taha gurung china bagi makhol na singbasu taribani marudana tana amu mami kaya laptakna phaglang amadagi phaglang amada koi phau tu na chilibadu su uribani madu ubada Rajesh ki machanupa thoibadi pakhat khibana mapa bungda konsinduna tumin laklebani masigi matung haujikti makhoina thugai khraba thaja manbi ki saktam biakpa phaglang adu ki mache chingado mathang makhoina khomjallei asomna khomjalaba matung yamna wana mapanda puthurapku ki lambi da kanagumba miyoi kharna Rajesh thoiba amadi amaiba chandu makhoi ahumgi maikai tamna gudrung chensil laktuna ngai ko madu pukhiba yaroi haidu lawna chensil lakli matamadu da amaiba chandu na panthadana leirabadi yararoi khara thuna chelu haidu na makhoi yumurdagi yama thuna chenthuraki masidagi di hairiba makhoi na puthurokliba ayekpa saktam mado singkup sana thugairaduna amaiba aduna laison tinson tawduna leinungda phumjinki adumne hek tawbadagi di khanghauduna yum mado mai ngarang chaklaklei yum aduna mai chaklakpadutta makhoi mayam su pakhatnaduna phanayam sangna hantu maduna chenthoknei adubu yum madudi adumak maina chakhri masigi matung haujikti amaiba chanduna Rajesh amati apabi da hairi yum ase butpret laisingna ngakno thanambanina mapangal jawribani aduna butpret laising ado haujik leitrabani yum asisu maina saktuna manglibani maram aduna haujikti na koina mafam masin nataba atopa mafam amata yamna phajaraba yum ama saduna na koi nungai ran yaifana palo asomna haramlaga amaiba chandu mayum lomda hankhre Rajesh amati apabi makhoi siramni da haiduna makhoi atopa yum ama saranabagi damakta wa khanaki asomna tawduna matam khara haukhri mafam atuta karimata su tawkhidri aduga mafam arutaki khara hantoklaga Rajesh amadi apabi makhoi nigi lam oi hauraba thaja manbi amadi ukal makhoi nigi lam achouba sing adugi matai amata makhoi ki phajaraba yum ama saduna macha singa nungaina leikhi wari asi matanga sida loisenjari aina wari asi pathok charakpa matamda soikhilan khibi yawrabasu tabiriba punamakna puchal chauna ngakbigani mayambu aroibada amukka hanna khurumjari